ꯖꯤꯁꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯃꯥꯒꯤ ꯑꯋꯥꯕ ꯊꯃꯣꯏ ꯀꯥꯏꯕ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯂꯣꯏꯔꯛꯄ ꯂꯦꯁꯟ 3 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ. Manipuri Hope Channel da mayam ba mukhana ram nokchari mayam busu isorna hena bor pb duna loina biri habase akhoi asani thajabani ngasi lesson number 11 taken and tried haiba isorgi jisugi magi aroiba taimong banda hingbagi magi matamgi warising akhoi nainagani yamna nungsiba thamoi yam sokpa magi warising da akhoi nainagani handaki lesson sida aduga aigi rakta aigi brother Kening mas yauri ana akhoi lesson si discussion hobu yanaba aigi brother Kening nangna prana tawbiyo miyam short ni jasi mongthoina leiba khoi gi pai short thagat pada matik charaba pa khoi gi pai short na ki ming thagat tabang amde maramdi pai short na tawbi khiba pumna mag se pai short khoi na testimony oina uduna leri pai short akhoi gi thamoi honghan biu pai short khoi gi pap kok piu hojing matam na khoi na hanak te changjari khoi na discussion se mapung phana gi do agi brother wong chipem ga khoi na lokhaliba matam se pai short na chan bidu nangi thawai seng man yaw bidu na khoi na ngang doriba khoi na sak doriba mapung khuding makta nang na ayaba oijage haina ni jabni sargata na lokhat piu amen amen yam thagachere akhoi gi taken and tried lesson number 11 si akhoi na Jishu gi last supper ko last supper gi wari da akhoi na nainagani aduga magi Gethsemane da magi wakhan wa khiba awa adugi maram jo akhoi na khra nainagani aduga mangonda Sanhedrin jiki moigi oja sing ko oja sing gi marakta moina puduna ajuda phubi khiba adugi maramda akhoi kaya nainagani ngasi akhoi gi key text ngasi gi sina Mark chapter 14 verse 36 masida haidana leiri mahakna haiki abba ipa ibungo nahaki damak pumnamak oithokpa ngaktani tengkot asi aingondagi lauthokpiu adubu aigi aningba nattaduna nahaki aningbagi matungina tawbiyu haibani yamna nungsi khraba yamna thamoi sokpa wari singni ko akhoina nainagadori basi Mark chapter 14 digi akhoina parakpa matamda Passover naksilar ko Passover naksilar kre aduga akhoigi handaki lesson 14 15 16 sige aroiba akhoigi chapter sing asi Mark ki chapter ahum si Jisugi aroiba matamgi punsigi warini haiko aduga masigi time frame je hapta amada dum lusile hai ko hoi aduna masigi chapter si man lusile hai ekhoina masida khangani moina hojikti upper room da moigi upper room da moina karaga wari sanar leiba matamda wari sanar leiba matamda ekhoina nupi ama se lae hai ko nupi ama se lae hai aduga mahakna thau yamna maman tangba moigi adugi matamda chahi amagi paisa tanbagi ko ekhoina hajra suraga paisa tanbado chahi amagi tolop hai tare ko chahi amagi tolop ni hai aduga mahakna pubira aga mahakna Jisugi magi makokta anoint tawbi hai ko thaudo haibira mahakta taibiraga tawbi hai ekhoina Old Testament ne yeng matamda anoint tawbi base mi asiba khoibo tawbi ko aduga ningthogumba moi kabado pham kaba duda khumda shona utpi hai ko utpi hai aduga ekhoina masida yengma matamda wari si yengma matamda khoigi Judas asina mahakna yengaga hai adudi mana aduk yamna mamantangba du pibiri du karigino taibiri du karigino adumuk yamba mamantangba adudu nongon taibiba surukpudi paisa du na mi awaba lairaba mi singbu kanbibi yai ko mating pangbibi yai haibase maduna hain leiri madubu ekhoina isida khangbadi karino hairaga
Judas asi lairaba mising nungshibagi nati haini adubu mahakna paisa adubu chopa adugi matungina mahakna haikibani hai aikoina mamangrom desu aikoina urakani karamaina Judas na shoronda ko mahabu namthak tawduna paisa da yonjin krabano ko 30 pieces of silver da kamaina yon ki kribno haibdo aikoina khangma ngame ko Jishuna masida yamna phajaba wari ma reply biye wahang paukhum bi ki Judas bu madudi karira hairaga ai nupi asina hoji aingonda thautei bi ribase aina sidringaida aigi masasibu asiba masabu thautei bi ko manam nungsibana manam nang thidana ba pumdana ba pumman thidana nam thidana ba ne ba adubu no khoina di ai sira kanda taibi gani adubu nupi sina di ai sidringaida mahakna thorang si tawbi khrabane haibase Jishuna yamna phongna answer se pibi khibne ko ekhoina si Monday portion da chase aduga the last supper sigi matang da ekhoina Mark chapter 22 digi 30 sida ge ekhoina 31 sidi ge ekhoina khangmami misda e brother kening na lobby matam yam nungai the last supper ko aroiba chakchamina ba haibasu yai the last supper ko Jishu ga mogi seboxing achida khoina thoidokna yamna luna kari haisira yamna sathina tanani ngai dil leite dubu khoina su mayam khoina su khangi adudi ase thodok se Thursday evening da thokiba thodok ni ko the first day of unleavened bread haiba numit ase da thokibani ase Thursday numit tai ko unleavened bread festival se haunaban nidamakta asigi numit ase da pastor loi khram matung da unleavened bread festival se lai se Thursday da hobani ase matam se da jau hale hay lamb ko sacrifice Passover lamb se sacrifice tawi hai asigi matang da Jishu na moi ki sebok singa phamduna chak chabam chamin naba matam da Jishu na kari hai ki moi ngonda ko kaino verse Mark 14 verse 22 da yengsi makhoi na charingai da Jishu na talama lokhat lami amasung thagat charaga madu thugaiduna makhoi da piki aduga haiki lauduna chau masi aigi hakchangni haina ko tan adu lokhatuna magi sebo sigaiduna magi sebok singda piraga chau si aigi hakchangni hai ase the last supper sigi matam asida Jishuna yamna luba maru oiba khoina taimam hi khoina tawga dauba tawpham thokpa ko memorial service ama oina Jishuna khoi bu tak piduna thambiramani ko ase yamna phajabani aduga shu adu matungda shu amuka verse 24 da hairi aduga mahagna makhoida haiki masi mi mayam gi damak tabi khraba anauba walep banabani aduna aigi ini haina ko walep haitare walep naba ase covenant ko walep hujiki haimi hi haira se dum darkhama hi se lokhatuna mana magi se boxing da haiduna hairi si aigi ini thau haina ko sida yam phajaba khoigi lesson akoina su ngasi akoina kari oina tawi haiba matamna akoina communion service haibase sigi institute oina remembrance of Jesus communion service kari gino haiba ishorna akoigi da mawabi khiba akoigi na mana sibi khiba Jishuna adu ningsing puro oina akoina tawthokpani se communion service ka akoigi hujiki church ta modern church ta yengba matamda aduga sigi midsta sigi admit ma Jishuna sum predict awene magi seboxing na mabu kri taw abandon haiba thadok chat kani haiba se Jishuna mabu uraga laya do mana Jishuna moingon de su hairine noina aibu thadok tuna chat kani aibu khangdaba ba sagani ko adugum man hai adubu sigi marakta ekhoina Zechariah chapter 13 verse 7 de khoin yengum matamda yaw shenba mi adubu hatkhiba matamda magi yaw sing he chengani haiba prophesy to bi thame ko masi Zechariah chapter 13 verse 7 de khoina pa matamda Zechariah an jodu prophesy to bose Jishu bu hatkhiba matamda pha khiba matamda magi yaw sing he chen loina chen thokade yaw sena magi sebok sing ga changnamna ba yaw shen masina Jishu ga changnamna yamna phajai ko yamna nungai re badar su happy pi sida su moi adu hoi praman adu gi example lauraga Jishuna haikimni adu Peter na suya yaning de ko yaning de
ꯀꯃꯥꯏꯅ ꯑꯩꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯒꯦꯔꯥ confidence ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯩꯅ ꯕꯠ ꯊꯣꯛꯀꯗꯧꯕ ꯂꯩꯔꯕꯅꯦ ꯁꯤ ꯊꯣꯛꯁꯨ ꯊꯣꯛꯑꯦ ꯀꯣ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯦꯁꯟ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯆꯒꯦꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯌꯦ ꯖꯤꯁꯨꯉꯣꯟꯗ ꯉꯁꯤ ꯑꯩꯅ ꯄꯥꯏꯁꯣꯔ ꯑꯩ ꯐꯕ ꯉꯥꯛꯇ ꯇꯧꯒꯅꯤ ꯑꯐꯕ ꯇꯧꯒꯅꯤ ꯑꯩ ꯃꯆꯤꯟ ꯊꯤꯔꯣꯏ ꯎꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯗꯨꯝ ꯇꯧꯔ ꯂꯩꯅ ꯑꯩ ꯄꯥꯞ ꯇꯧꯔ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯂꯣꯏ ꯍꯥꯏꯔꯕꯁꯨ ꯃꯆꯤꯟ ꯊꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯔꯤꯄꯤꯠ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯁꯤ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯇ꯭ꯌꯨꯁꯗꯦ ꯂꯦꯁꯟꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯣꯔꯥ ꯒꯦꯠꯁꯦꯃꯅꯤꯗ ꯀꯣ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯅ ꯒꯦꯠꯁꯦꯃꯅꯤ ꯍꯥꯏꯕ ꯒꯥꯔꯗꯦꯟ ꯄ꯭ꯔꯦꯌꯔ ꯇꯧꯐꯝ ꯑꯁꯤꯒꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯖꯤꯁꯨꯅ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜꯁꯤꯡꯁꯦ ꯄꯨꯗꯨꯅ ꯆꯪꯉꯤ ꯀꯣ Peter, James and John ꯅꯠꯇꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯆꯪꯃꯤꯟꯅꯩ ꯑꯗꯨꯒ ꯗꯤꯁꯥꯏꯄꯜꯁꯨ ꯂꯩꯍꯧꯔꯒ ꯄꯤꯇꯔ ꯖꯦꯝꯁ ꯑꯦꯟ ꯖꯣꯟ ꯁꯦ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯈꯔ ꯒꯦꯠꯁꯦꯃꯅꯤꯗꯣ ꯅꯛꯅꯕ ꯆꯪꯉꯦ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯑꯗꯨ ꯊꯝꯃꯝꯃꯒ ꯄꯤꯇꯔ ꯖꯦꯝꯁ ꯑꯦꯟ ꯖꯣꯟꯉꯣꯟꯗ ꯍꯥꯏꯔꯤ ꯌꯦꯡꯉꯣ ꯐꯝꯃꯨ ꯉꯥꯏꯌꯣ ꯅꯤꯖꯧ ꯏꯁꯣꯔꯗ ꯀꯣ ꯁꯤꯗ ꯉꯥꯏꯔꯝꯃꯣ ꯑꯗꯨ ꯅꯤꯖꯧ ꯃꯤꯀꯞ ꯊꯣꯛꯂꯒ ꯂꯩꯌꯨ ꯍꯥꯏꯅ ꯃꯥꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛꯀ ꯃꯥꯗꯤ ꯑꯍꯨꯝꯂꯛ ꯁꯨꯔ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯂꯣꯏꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯈ꯭ꯔꯦ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯦ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯍꯣꯏ ꯃꯣꯏ ꯇꯨꯝꯂꯝꯕꯁꯨ ꯌꯥꯏ ꯋꯥꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯈ꯭ꯔꯕꯁꯨ ꯑꯗꯨꯒꯤ ꯋꯥꯔꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏ ꯊꯦꯡꯁꯨ ꯊꯦꯡꯖꯤꯟꯈ꯭ꯔꯕ ꯑꯗꯨꯕꯨ ꯖꯤꯁꯨꯁꯦ ꯑꯁꯤ ꯃꯇꯝꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯆꯥꯛꯅꯕ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯃꯔꯝꯗꯤ ꯃꯥ ꯈꯪꯈ꯭ꯔꯦꯕ ꯁꯤꯔꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯑꯗꯨꯅ ꯃꯥ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯃꯄꯥꯏꯁꯣ ꯉꯁꯥꯏꯒꯤ ꯇꯣꯄꯤꯛꯇꯨꯅꯤ ꯃꯥꯅ ꯄ꯭ꯔꯦꯌꯔꯗ ꯀꯔꯤ ꯅꯤꯖꯩ ꯉꯁꯥꯏꯒꯤ ꯇꯣꯄꯤꯛꯇꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯚꯔꯁ 36ꯇ ꯄꯥꯈꯤꯕꯗꯣ ꯑꯩꯒꯤ ꯇꯦꯡꯀꯣꯠꯁꯤ ꯑꯩꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯦ ꯑꯕꯥ ꯑꯩꯒꯤ ꯇꯦꯡꯀꯣꯠꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯄꯤ ꯅꯪꯒꯤ ꯑꯌꯥꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯅꯠꯇꯅ ꯍꯥꯏꯅ ꯖꯤꯁꯨ ꯃꯥꯅ ꯏꯁꯣꯔꯗ ꯅꯤꯖꯅꯤ ꯑꯅꯤꯔꯛ ꯁꯨꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯤꯇꯔ ꯍꯧꯒꯠꯂꯣ ꯅꯣꯏ ꯀꯔꯤꯔꯥ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯁꯤꯡ ꯊꯣꯛꯄ ꯉꯝꯗꯕ꯭ꯔꯥ ꯀꯣ ꯉꯥꯏꯍꯥꯛꯇꯪ ꯅꯃꯤꯠ ꯄꯥꯡꯉ ꯐꯝꯕ ꯂꯩꯇꯕ꯭ꯔꯥ ꯅꯤꯖꯧ ꯍꯥꯏꯅꯀꯣ ꯄ꯭ꯔꯦꯌꯔ ꯇꯧꯎ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯑꯅꯤ ꯁꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯋꯦ ꯑꯃꯨꯛꯀ ꯍꯥꯏꯅ ꯑꯅꯤ ꯁꯨꯈ꯭ꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯁꯤꯗ ꯕꯥꯏꯕꯜꯗꯗꯤ ꯔꯤꯀꯣꯜ ꯇꯧꯗꯦ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯕꯨ ꯑꯅꯤ ꯁꯨꯅ ꯇꯨꯝꯅ ꯂꯩꯔꯝꯃꯦ ꯑꯃꯨꯛꯀ ꯍꯟꯖꯤꯜꯂꯒ ꯑꯍꯨꯝ ꯁꯨꯅꯕ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯖꯤꯁꯨꯅ ꯆꯪꯗꯨꯅ ꯂꯩ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯦ ꯑꯗꯨꯅ ꯃꯥꯁꯤ ꯌꯥꯝ ꯆꯥꯛꯂꯝꯕꯁꯨ ꯌꯥꯏ ꯊꯃꯣꯏꯗꯀꯣ ꯀꯔꯤꯒꯤ ꯌꯥꯝ ꯆꯥꯛꯂꯝꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯥꯛꯀꯦ ꯑꯍꯨꯝꯂꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯤꯇꯔ ꯍꯧꯒꯠꯂꯣ ꯃꯇꯝ ꯌꯧꯔꯦ ꯆꯠꯂꯁꯤ ꯍꯥꯏꯅꯀꯣ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯉꯛꯄ ꯎꯕꯤ ꯐꯪꯉꯦ ꯑꯩꯅ ꯁꯤꯗꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯁꯤꯒꯤ ꯂꯦꯁꯟ ꯒꯦꯠꯁꯦꯃꯅꯤ ꯇ꯭ꯌꯨꯁꯗꯦ ꯂꯦꯁꯟꯁꯤꯅ ꯇꯥꯛꯄꯗꯤ ꯑꯅꯥꯕ ꯑꯋꯥꯕ ꯑꯅꯥ ꯑꯌꯦꯛ ꯅꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯩꯔꯦꯜ ꯂꯩꯀꯥꯏꯗ ꯈꯪꯗꯦ ꯅꯪꯒꯤ ꯏꯃꯨꯡꯗ ꯈꯪꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤꯗ ꯈꯪꯗꯦ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗ ꯈꯪꯗꯦ ꯑꯋꯥ ꯑꯅꯥ ꯑꯌꯦꯛꯅ ꯅꯪꯕ ꯃꯇꯝꯗ ꯀꯝꯐꯔꯠ ꯄꯤꯕꯤꯕ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯄꯥꯝꯈꯤꯕꯗꯨꯁꯨ ꯑꯗꯨꯅꯤꯅꯦ ꯒꯦꯠꯁꯦꯃꯅꯤꯗ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯥꯒꯤꯗꯃꯛꯇ ꯅꯤꯕꯤꯕ ꯃꯥꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯑꯍꯨꯝꯂꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯖꯤꯁꯨ ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯆꯥꯛꯂꯝꯒꯅꯤ ꯃꯔꯝꯗꯤ ꯑꯍꯨꯝꯂꯛ ꯍꯜꯂꯛꯑꯦ ꯃꯥꯅ ꯑꯩꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯅꯤꯕꯤꯔꯝꯒꯗ꯭ꯔꯥ ꯀꯣ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯣ ꯃꯔꯝꯗꯤ ꯑꯍꯨꯝꯂꯛ ꯖꯤꯁꯨꯅ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯇꯝꯗꯗꯤ ꯍꯧꯒꯠꯂꯣ ꯆꯠꯂꯁꯤ ꯀꯣ ꯆꯠꯂꯁꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏꯅ ꯄꯤꯇꯔꯕꯨ ꯍꯧꯒꯠꯍꯜꯂꯒ ꯃꯣꯏ ꯆꯠꯂꯦ ꯀꯣ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯁꯤ ꯋꯥꯔꯤꯁꯦ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯑꯋꯥ ꯑꯅꯥꯛꯄ ꯃꯇꯝꯃꯛꯇ ꯄꯥꯝꯕ ꯃꯛꯇ ꯀꯝꯐꯔꯠꯇꯣ ꯄꯥꯝꯕ ꯃꯇꯝꯃꯛꯇ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯄꯤꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯔꯨꯞ ꯅꯄꯥꯡꯗ ꯈꯪꯗꯦ ꯅꯪꯒꯤ ꯏꯃꯨꯡꯗ ꯈꯪꯗꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯈꯪꯗꯦ ꯋꯥꯅ ꯂꯩꯔꯝꯗꯤ ꯋꯥꯔ ꯂꯩꯕ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯀꯝꯐꯔꯠ ꯄꯤꯕꯤꯌꯨ ꯄꯔꯅꯥ ꯇꯧꯕꯤꯌꯨ ꯁꯦꯟꯗ ꯑꯣꯏꯒꯦꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯃꯛꯅꯤ ꯖꯤꯁꯨꯅ ꯄꯥꯝꯈꯤꯕꯗꯣ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤꯡꯉꯥꯏ ꯇꯧꯁꯦ ꯀꯣ ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯊꯝꯃꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯖꯨꯗꯁꯀ ꯃꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯔ ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯒ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗꯤ ꯃꯣꯏꯅ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯨꯗꯁꯅ ꯀꯔꯝꯍꯥꯏꯅ ꯖꯤꯁꯨꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯕ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯔꯥ ꯌꯦꯠꯅꯕ ꯃꯤ ꯑꯃꯒ ꯅꯠꯇꯕꯤꯗ ꯃꯃꯥꯟꯅꯕ ꯑꯃ ꯁꯥꯔꯒ ꯑꯩꯅ
ꯀꯣꯜꯂꯒ ꯑꯩꯅ ꯆꯠꯂꯒ ꯀꯣꯜꯂꯒ ꯃꯃꯥꯏꯗ ꯀꯤꯁ ꯇꯧꯕꯤꯕ ꯑꯗꯨ ꯃꯤꯗꯣ ꯑꯗꯨꯅꯤ ꯖꯤꯁꯨ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯣꯜꯔꯦꯗꯤ ꯆꯠꯈꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯠꯂꯒ ꯖꯨꯗꯥꯁꯅ ꯖꯤꯁꯨꯁꯦ ꯃꯥꯅꯦ ꯍꯥꯏꯕꯁꯨ ꯎꯠꯄꯤꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯐꯥꯕ ꯂꯥꯛꯑꯦꯀꯣ ꯑꯗꯨꯁꯨ ꯀꯟꯇꯤꯅ꯭ꯌꯨꯁꯦ ꯅꯪꯅ ꯑꯃꯨꯛ ꯍꯣꯏ ꯇꯧꯕꯤꯌꯣ ꯐꯥꯕ ꯂꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯄꯥꯎꯗꯣ ꯐꯥꯎꯅꯈ꯭ꯔꯕꯅꯦ ꯂꯥꯟꯃꯤꯁꯤꯡꯒ ꯖꯨꯗꯥꯁꯦ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ ꯑꯩꯅ ꯀꯣꯜꯂꯒ ꯀꯤꯁ ꯇꯧꯒꯗꯧꯕ ꯀꯤꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯆꯤꯛꯁꯇ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯃꯃꯥꯏꯗ ꯃꯃꯥꯏꯗ ꯀꯤꯁ ꯑꯩꯅ ꯆꯨꯞꯀꯗꯧꯕ ꯅꯨꯄꯥ ꯑꯗꯨꯗꯨꯅꯤ ꯍꯥꯏꯅ ꯃꯣꯏ ꯉꯥꯛꯅꯈ꯭ꯔꯕꯅꯦ ꯀꯩꯅꯣ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯔꯒ ꯑꯁꯤꯗꯣ ꯐꯥꯒꯗꯧꯕꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯃꯔꯨꯞ ꯁꯥꯕꯅꯤ ꯃꯥꯅ ꯆꯠꯂꯒ ꯑꯁꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯥꯁꯨ ꯃꯥꯁꯨ ꯀꯃꯥꯏꯅ ꯍꯪꯒꯣꯏꯕ ꯍꯪꯒꯣꯏꯕ ꯑꯃ ꯇꯥꯔꯦꯀꯣ ꯃꯥꯁꯨ ꯍꯣꯏ ꯂꯥꯟꯅ ꯎꯕ ꯇꯥꯒꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯩꯅ ꯀꯣꯜꯂꯒ ꯀꯤꯁ ꯇꯧꯒꯗꯧꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯅ ꯐꯥꯎꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯑꯁꯤꯗ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯅ ꯑꯁꯤꯗ ꯃꯆꯥ ꯑꯃ ꯍꯥꯞꯄꯦꯀꯣ ꯑꯗꯨ ꯀꯔꯤ ꯍꯥꯏ ꯑꯁꯤ ꯖꯨꯗꯥꯁꯅ ꯇꯧꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯦꯟꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ 30 piece of silver ꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯅ ꯀꯣꯠ ꯇꯧꯋꯦ ꯖꯨꯗꯥꯁꯁꯦ ꯄꯩꯁꯥꯗꯤ ꯄꯥꯝꯃꯦ ꯀꯣ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯁꯨꯛꯇꯤ ꯄꯥꯝꯃꯝꯗꯕꯁꯨ ꯌꯥꯏ ꯃꯥꯁꯦ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯃꯥꯁꯦ ꯑꯐꯠꯇꯕ ꯊꯋꯥꯏꯅ ꯄꯨꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯀꯣꯛꯁꯦ ꯀꯣ ꯄꯩꯁꯥꯗꯤ ꯄꯥꯝꯃꯝꯕ ꯌꯥꯏ ꯑꯗꯨ ꯐꯠꯇꯅꯗꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕꯗꯤ ꯇꯧꯔꯝꯗꯕꯁꯨ ꯖꯤꯁꯨꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯅꯕꯨ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯩꯇꯥꯟꯅ ꯃꯥꯕꯨ ꯑꯣꯚꯔꯇꯦꯛ ꯇꯧꯈ꯭ꯔꯕ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯇꯥꯔꯦ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯅ ꯍꯥꯏ ꯍꯣꯏ ꯖꯨꯗꯥꯁꯅ ꯑꯗꯨ ꯍꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯑꯗꯨꯗ ꯈꯔ ꯑꯦꯗ ꯇꯧꯕꯤꯒꯦ ꯍꯣꯏ ꯖꯨꯗꯥꯁꯀꯤꯁꯦꯀꯣ ꯑꯩꯈꯣꯏ ꯑꯁꯤꯗꯤ ꯑꯣꯐ ꯀꯣꯔꯁ ꯕꯥꯏꯕꯜꯗ ꯌꯥꯎꯗꯦꯀꯣ ꯃꯣꯏꯅ ꯀꯔꯤ ꯕꯥꯏꯕꯜ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯏꯕ ꯍꯥꯏꯔꯒ ꯖꯨꯗꯥꯁꯁꯤ ꯖꯤꯁꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅꯗꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯤꯁꯨꯁꯦ ꯄꯥꯡꯒꯟ ꯄꯨꯕ ꯁꯛꯇꯤ ꯄꯨꯕ ꯃꯤꯕꯨ ꯀꯟꯕꯤꯕ ꯉꯝꯕ ꯑꯁꯤꯕꯕꯨ ꯍꯤꯡꯒꯠꯄ ꯉꯝꯕ ꯃꯤ ꯑꯃꯅ ꯍꯥꯠꯄ ꯂꯥꯛꯀꯦ ꯍꯥꯏꯔꯗꯤ ꯃꯥ ꯃꯁꯥ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯕ ꯃꯤꯅꯤꯀꯣ ꯖꯤꯁꯨꯁꯦ ꯉꯝꯕ ꯏꯁꯣꯔꯅꯦꯕ ꯃꯍꯥꯛꯄꯨ ꯃꯁꯥꯕꯨ ꯃꯤꯅ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯃꯁꯥ ꯀꯟꯊꯣꯛꯄ ꯉꯝꯕ ꯇꯦꯁ ꯇꯧꯕꯒꯨꯝꯅ ꯉꯝꯃꯦꯕ ꯃꯥꯁꯦ ꯃꯥꯁꯨ ꯉꯝꯃꯦ ꯍꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯚꯥꯞ ꯇꯥꯕ ꯉꯝꯈꯤꯗꯕꯗꯨꯗꯤ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯖꯤꯁꯨꯁꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕ ꯂꯥꯛꯄꯅꯦꯀꯣ ꯇꯥꯏꯕꯪꯄꯥꯟꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯛꯇꯤ ꯄꯨꯔ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯜꯂꯝꯈꯤꯗꯦ ꯑꯗꯨꯒ ꯁ꯭ꯀꯣꯂꯔ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯅꯗꯤ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯁꯨꯁꯤ ꯆꯦꯟꯈꯤꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨꯒ ꯄꯩꯁꯥꯗꯨꯁꯨ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯍꯧꯕ ꯈꯔ ꯕꯤꯖꯤꯅꯦꯁꯀꯤ ꯃꯑꯣꯡꯗ ꯈꯟꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯏꯚꯦꯟꯆꯨꯋꯦꯂꯤ ꯃꯍꯥꯛ ꯁꯤꯈꯤꯀꯣ ꯑꯗꯨꯒ ꯖꯨꯗꯥꯁꯦ ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯄ꯭ꯂꯤꯖ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯒ ꯍꯣꯏ ꯁꯤꯗ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯈ꯭ꯔꯕꯒꯨꯝꯅ ꯃꯔꯨꯞ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯖꯤꯁꯨꯕꯨ ꯀꯣꯜꯂ ꯃꯔꯨꯞ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯠꯅꯕꯁꯤꯡꯗ ꯈꯨꯗꯨꯝ ꯆꯟꯍꯟꯈꯤꯕꯅꯤ ꯖꯤꯁꯨꯕꯨ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯃꯔꯨꯞ ꯁꯥꯕ ꯃꯤ ꯀꯌꯥꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯒꯦ ꯍꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯣ ꯃꯔꯨꯞ ꯁꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯒꯦ ꯍꯥꯏꯕ ꯃꯤ ꯀꯌꯥ ꯂꯩ ꯑꯗꯨꯅ ꯖꯤꯁꯨꯉꯣꯟꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯑꯁꯦ ꯀꯣ ꯑꯗꯨꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯄ ꯇꯥꯕꯅꯤ ꯁꯤꯗꯤꯀꯣ ꯑꯗꯨꯅ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯌꯦ ꯖꯤꯁꯨꯕꯨ ꯐꯥꯅꯤꯡꯉꯥꯏ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯖꯤꯁꯨꯕు ꯐꯥꯈ꯭ꯔ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯁ ꯂꯥꯎꯅꯈ꯭ꯔꯦꯅꯦ ꯀꯔꯤ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯥꯎꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯁꯥꯎꯕꯁꯨ ꯌꯥꯎꯋꯦꯅꯦ ꯄꯤꯇꯔꯅꯤ ꯍꯥꯏꯌꯦꯅꯦ ꯖꯣꯟ 18 ꯚꯔꯁ 10ꯒ 11ꯗ ꯍꯥꯏꯌꯦꯅꯦ ꯁꯨꯔꯤ ꯁꯥꯡ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯐꯥꯔꯤꯕ ꯃꯤꯗꯨꯕꯨ ꯃꯤꯅꯥꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯁꯇꯨꯒꯤ ꯃꯤꯅꯥꯏ ꯑꯗꯨ ꯃꯅꯥ ꯀꯛꯊꯜꯂꯤ ꯍꯥꯏꯅꯦ ꯀꯣ ꯑꯗꯨꯕꯨ ꯑꯁꯤ ꯃꯇꯝꯗꯗꯤ ꯄꯤꯇꯔꯅ ꯖꯤꯁꯨꯕꯨ ꯗꯤꯅꯥꯏ ꯇꯧꯗ꯭ꯔꯤ ꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯅꯤ ꯑꯁꯤꯗ ꯑꯗꯨ ꯃꯇꯨꯡꯗ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏꯈꯤ ꯍꯥꯏꯕ ꯃꯇꯝꯗ that the will of God is coming to fulfillment even as the will of man works to destroy the Messiah. ꯀꯣ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟꯗ ꯎꯕꯤꯈ꯭रे ꯑꯗꯨꯒ ꯅꯪꯅ ꯈꯔ ꯍꯥꯞꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯣꯏ ꯅꯪꯅ ꯁꯤꯗ ꯑꯩꯅ ꯍꯥꯞꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯅ ꯖꯤꯁꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯑꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯁꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯤ ꯊꯣꯛꯑꯦꯕ ꯃꯁꯤꯗꯤ ꯑꯗꯨꯅꯦ
ꯀꯅꯥꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯈꯥꯝꯕ ꯉꯝꯗꯦ ꯃꯣꯏꯅꯗꯤ ꯖꯤꯁꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯑꯝꯕ ꯌꯥꯏꯀꯣ ꯐꯠꯇꯕꯔꯣꯝꯗ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯔꯣꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕꯤꯕ ꯍꯥꯏꯕꯁꯤ ꯑꯄꯥꯝꯕꯅꯦ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯠꯇꯕ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯀꯔꯝꯍꯥꯏꯅ ꯑꯐꯕ ꯂꯧꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯏꯁꯣꯔꯉꯣꯟꯗ ꯆꯪꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯉꯣꯟꯗ ꯄꯨꯜꯂꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯐꯠꯇꯕꯁꯤꯁꯨ ꯑꯐꯕ ꯑꯣꯟꯊꯣꯛꯄ ꯉꯝꯃꯦꯀꯣ ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯑꯣꯏꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯒꯤ ꯗꯤꯁꯥꯏꯄꯜꯁꯤꯡꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯀꯣ ꯉꯁꯥꯏꯒꯤ ꯖꯦꯈꯥꯔꯤꯌꯥꯗ ꯍꯥꯏꯈꯤꯕ ꯄ꯭ꯔꯣꯐꯦꯁꯤꯁꯦ ꯑꯃꯨꯛ ꯐꯨꯜꯐꯤꯜ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯖꯨꯗꯥꯁꯨ ꯄꯩꯁꯥꯗꯣ ꯂꯧꯗꯅ ꯃꯥ ꯆꯠꯇꯨꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯧ ꯌꯥꯟ ꯍꯥꯏꯕ ꯁꯤꯈ꯭ꯔꯦꯀꯣ ꯍꯣꯏ ꯃꯁꯤꯁꯨ ꯀꯩꯅꯣꯃ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯕꯤꯈ꯭ꯔꯕꯅꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯖꯣꯟꯒ ꯄꯤꯇꯔꯁꯤꯅ ꯆꯦꯟꯈ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯥꯏꯀꯣ ꯖꯤꯁꯨꯕꯨꯁꯤꯗꯤ ꯃꯣꯏꯒꯤ ꯁꯦꯟ ꯍꯦꯟꯗ꯭ꯔꯦꯗꯅ ꯄꯨꯁꯤꯟꯈ꯭ꯔꯦꯀꯣ ꯍꯣꯏ ꯐꯥꯔꯁ ꯇ꯭ꯔꯥꯏꯌꯦꯜꯅꯤ ꯍꯥꯏꯀꯣ ꯃꯥꯕꯨ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯍꯪꯈꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯈꯤ ꯅꯪ ꯀꯅꯥꯔꯥ ꯅꯪ ꯏꯁꯣꯔꯅꯦ ꯍꯥꯏꯕꯗꯨ ꯅꯪ ꯆꯨꯝꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗꯨ ꯅꯪꯔꯥ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯁꯤꯀꯣ ꯋꯥꯔꯤꯁꯦ ꯃꯗꯨꯗꯒꯤ ꯄꯤꯇꯔꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗ ꯐꯝꯃ ꯂꯩꯕ ꯃꯇꯝꯗ ꯖꯤꯁꯨꯕꯨꯗꯤ ꯁꯣꯝꯗ ꯇꯤꯟ ꯁꯤꯠꯂꯒ ꯃꯥꯕꯨ ꯑꯊꯤꯕ ꯋꯥ ꯉꯥꯡꯉꯒ ꯃꯣꯏꯅ ꯇꯧꯕꯤꯔ ꯂꯩꯔꯕꯅꯤꯀꯣ ꯐꯠꯇꯕ ꯌꯥꯝꯅ ꯋꯥꯕ ꯇꯣꯔꯆꯔ ꯇꯧꯔꯒ ꯂꯩꯔꯝꯕꯅꯦꯀꯣ ꯃꯗꯨꯕꯨ ꯃꯁꯤ ꯃꯇꯝꯗ ꯄꯤꯇꯔꯁꯨ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯣꯔꯠꯇꯨꯗꯀꯣ ꯃꯄꯥꯟꯗ ꯕꯔꯦꯟꯗꯥꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯄ꯭ꯔꯤꯁ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯑꯒ ꯅꯪꯁꯨ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯇꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯍꯥꯏꯅꯦ ꯑꯗꯨ ꯃꯗꯨꯗ ꯃꯍꯥꯛꯅ ꯆꯩꯔꯒ ꯐꯠꯇꯕ ꯋꯥ ꯉꯥꯡꯉꯒ ꯑꯩ ꯅꯠꯇꯦꯅꯦ ꯍꯥꯏꯅ ꯃꯍꯥꯛ ꯆꯠꯈꯤ ꯍꯥꯏꯀꯣ ꯆꯠꯈꯤ ꯍꯥꯏ ꯃꯗꯨꯗꯒꯤ ꯑꯃꯨꯛꯀ ꯑꯅꯤ ꯁꯨꯏ ꯍꯥꯏꯀꯣ ꯑꯅꯤ ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯇꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀ ꯃꯥꯅ ꯗꯤꯅꯥꯏ ꯇꯧꯋꯦꯀꯣ ꯑꯅꯤꯔꯛ ꯁꯨꯕꯗ ꯃꯗꯨꯗ ꯑꯍꯥꯟꯕ ꯌꯦꯟꯗꯨ ꯈꯣꯡꯉꯦ ꯍꯥꯏꯀꯣ ꯑꯍꯥꯟꯕ ꯌꯦꯟꯗꯨ ꯈꯣꯡꯉꯦ ꯑꯍꯨꯝ ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯗꯤꯅꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯈꯪꯗꯦ ꯃꯥ ꯀꯅꯥꯔ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯟꯗꯣ ꯑꯅꯤꯔꯛ ꯈꯣꯡꯉꯦ ꯍꯥꯏ ꯃꯍꯥꯛꯅ ꯑꯍꯨꯝꯔꯛ ꯁꯨꯔꯒ ꯌꯦꯟꯗꯣ ꯑꯅꯤꯔꯛ ꯈꯣꯡꯉꯦ ꯃꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏ ꯄꯤꯇꯔꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯣꯡꯖꯕ ꯏꯁꯣꯔꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯑꯦ ꯄꯤꯇꯔꯁꯦ ꯑꯍꯟꯅꯦꯀꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯗ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯩꯔꯒ ꯑꯁ ꯖꯤꯁꯨꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯁꯤꯔꯁꯨ ꯑꯩ ꯅꯪꯒ ꯏꯟꯅꯒꯅꯤ ꯑꯗꯨ ꯉꯁꯥꯏꯁꯨ ꯖꯤꯁꯨꯕꯨ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯡ ꯂꯧꯊꯣꯛꯇꯨꯅ ꯃꯅꯥꯀꯣꯡꯁꯨ ꯐꯧꯁꯨ ꯗꯤꯐꯦꯟ ꯇꯧꯔꯤꯕꯅꯤ ꯖꯤꯁꯨꯕꯨꯀꯣ ꯑꯗꯨꯕꯨ ꯉꯁꯥꯏ ꯖꯤꯁꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯄ꯭ꯔꯣꯐꯦꯁꯥꯏꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅꯦ ꯃꯥ ꯖꯤꯁꯨꯗꯤ ꯎꯈ꯭ꯔꯕꯅꯤꯅ ꯃꯥꯁꯤ ꯀꯔꯝꯕ ꯃꯤꯔꯥ ꯀꯔꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯎꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅꯗꯤ ꯍꯥꯏꯕꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯍꯣꯔꯦꯟꯗꯤ ꯃꯍꯥꯛꯅ ꯌꯦꯟꯗꯨ ꯈꯣꯡꯕ ꯑꯅꯤꯔꯛ ꯈꯣꯡꯕ ꯇꯥꯕ ꯃꯇꯝꯗ ꯖꯤꯁꯨꯒꯤ ꯋꯥꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯁꯨ ꯃꯔꯛꯇꯗꯤ ꯈꯨꯗꯛꯇ ꯁꯥꯎꯕ ꯃꯇꯝꯗ ꯃꯤ ꯑꯃꯕꯨ ꯐꯨꯕꯤꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯈꯨꯠ ꯊꯥꯕꯒꯨꯝꯕ ꯍꯣꯔꯦꯟꯗꯤ ꯅꯤꯡꯁꯤꯡꯂꯛꯄ ꯑꯁ ꯇꯧꯔꯝꯗ꯭ꯔꯗꯤꯀꯣ ꯍꯥꯏꯕ ꯅꯤꯡꯉꯝꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯍꯤꯡꯉꯒ ꯈꯜꯂꯒ ꯄꯤꯇꯔꯁꯤ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯃꯍꯥꯛꯅ ꯖꯤꯁꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯁꯣꯔꯉꯣꯟꯗ ꯅꯣꯟꯖꯔꯒ ꯒꯦꯠꯁꯦꯃꯅꯤꯗꯨꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯝꯃꯗꯤ ꯃꯍꯥꯛꯁꯦ ꯖꯤꯁꯨꯁꯤ ꯑꯩꯒꯤ ꯏꯁꯣꯔꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯃꯥꯁꯇꯔꯅꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯀꯤꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯁꯨ ꯑꯩ ꯈꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯉꯁꯤ ꯏꯁꯣꯔꯒꯤ ꯃꯤꯅꯦ ꯑꯩꯗꯤ ꯄꯥꯁꯇꯔꯅꯦ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯩꯗꯤ ꯑꯐꯕ ꯃꯤꯅꯦ ꯍꯥꯏꯅ ꯈꯜꯂ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯈꯜꯂ ꯂꯩꯔꯤꯕ꯭ꯔꯥ ꯀꯣꯟꯅ ꯑꯩꯈꯣꯏꯉꯣꯟꯗ ꯄꯥꯞꯅ ꯐꯠꯇꯕꯗꯨꯅ ꯑꯩꯈꯣꯏꯉꯣꯟꯗ ꯄꯥꯞꯇ ꯇꯥꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯁꯦ ꯄꯥꯞ ꯇꯧꯕ ꯃꯤꯅꯤꯀꯣ ꯀꯔꯤꯁꯨ ꯉꯝꯗꯕ ꯃꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯛꯄ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯤꯇꯔꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯚꯥꯞ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯁꯥꯇꯟꯗꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯇ ꯍꯤꯡꯗꯕꯤꯗ ꯏꯁꯣꯔꯉꯣꯟꯗ ꯅꯣꯟꯖꯔꯒ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯀꯣ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯕ꯭ꯔꯥꯗꯔꯅꯁꯨ ꯍꯥꯞꯆꯤꯟꯕꯤꯌꯣ ꯅꯪꯒꯤ ꯇꯦꯛ ꯑꯋꯦ ꯊꯣꯏꯗꯣꯛꯅ ꯍꯥꯞꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯕ꯭ꯔꯥꯗꯔ ꯋꯣꯡꯆꯤꯄꯦꯝꯅꯁꯨ ꯀꯟꯀ꯭ꯂꯨꯖꯟꯗ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯂꯦꯁꯟ ꯇꯦꯀꯟ ꯑꯦꯟ ꯇꯥꯏꯔꯠ ꯂꯥꯁ ꯁꯄꯔ ꯒꯦꯠꯁꯦꯃꯅꯤ ꯍꯥꯏꯕꯒꯤ ꯃꯊꯪ ꯅꯣꯡꯃꯗ ꯅꯨꯡꯗꯥꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯑꯁꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯇꯝꯂꯤꯕ ꯑꯗꯣ ꯀꯔꯤ ꯇꯝꯃꯤ ꯍꯥꯏꯕ ꯃꯇꯝ ꯌꯦꯡꯕ ꯌꯥꯕ ꯃꯇꯝꯗ
ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯖꯤꯁꯨꯕꯨ ꯀꯥꯎꯗꯕ ꯎꯝ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯃꯇꯝꯗ ꯃꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯖꯤꯁꯨꯅ ꯄꯥꯝꯕꯃꯛꯇꯣ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯀꯣ ꯒꯦꯠꯁꯦꯃꯦꯅꯤꯗ ꯄꯥꯝꯕꯝꯕꯗꯨꯁꯨ ꯑꯗꯨꯒ ꯁꯤꯗꯁꯨ ꯅꯁꯥꯒꯤ ꯀꯣꯟꯐꯤꯗꯦꯟꯗ ꯍꯤꯡꯗꯕ ꯖꯤꯁꯨꯉꯣꯟꯗ ꯊꯥꯖꯔꯒ ꯍꯤꯡꯕ ꯁꯤꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯂꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯝꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯕꯤꯔꯤ ꯃꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯀꯣ ꯑꯗꯨꯝ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯏꯁꯣꯔꯕꯨ ꯑꯣꯏꯁꯅꯨ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯅꯝꯕꯔ 12-13 ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯩꯅꯒꯅꯤ ꯇꯥꯕꯤꯈꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯄꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯏꯁꯣꯔꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯦꯃꯦꯟ